Lakhipuronline puthok saba Mars ki tang kuntare sagol se numit ki Khomjinba Pao tabirase. Ahanbada maruoiba pao. Priya bidumuki amasung monindro yauba sepak takraw World Cup Bharat ki contingent po Prime Minister na thagatpa phongdokre. Manipur ki sagnai rabi usu sanaroi naurem rosibinada DSP Sports ki appointment letter khusinakre. Handakta assam ki mahisang singda tangkak ahum thongna pangthokiba gunorsop ki result ngasi haidoklagani. Kanglai yellow ari sinai sindam sangi sangabagi thoram pangthokre. Masagi zat masana takcharabani haiba wafamdagi Tripura Bidhan Sabha da ngarang charang na bathokre amasung Assam University Badminton Club na silangduna ahanba badminton tournament Smash Season 1 maipakna pangthokre. Haujik mapungoiba pau tabirase. Assam ki Priya bidumuki amadi monindro yauba sepak takraw World Cup ki Indian contingent po Prime Minister na thagatpa phongdokre. Patna ki Patliputra Stadium Bihar da pangthokiba sepak takraw World Cup 2025 da India ki contingent na punna medal taret phanglakhibada Pradhan Mantri Narendra Modi na harau nungaiba phongdokre. Panba yai Bharat ki team da Assam dagi oina cachar lakhipur dagi international player ayekpam Priya Devi amasung nupi ki coach oina hailakandi qualifier dagi thangjamongwi bidumuki amadi thangjam monindrona hairiba sanaba sida international referee oina saruk jaki. Sanaba sida Bharat ki nupa amadi nupi ki team na gold ama silver ama aduga bronze medal manga laurakhi. Bharat ki nupi ki team na double event silver ama quad amasung regu event bronze amamam aduga nupa ki team na gold ama bronze ahum laurakhi. Panba yai hairiba sanaba sida laibak kundagi sanaroi chahum henmana saruk jaki. Sagnai rabi usu sanaroi naurem rosibinada DSP Sports ki appointment letter khusinakre. Imphal ki Rajbhavan da ngarang pangthokiba Manipur State Kala Academy Executive Board ki chahi gi mifamda Academy asigi chairman su oiriba Manipur ki Governor Sri Ajoy Kumar Bhalana Sagnai rabi usu sanaroi amasung Arjun Awardee naurem rosibinada Deputy Superintendent of Police Sports ki appointment letter adu khusinaki. Mahakna jati thaki Asian Games amasung malem ki thaki sanabagi changdamnaba singda takaman kaya laubangam kiba adubu sakhangladuna phamasi pibani hairi. Handakta Assam ki mahisang singda tangkak ahum thongna pangthokiba gunorsop ki result ngasi haidoklagani. Wafamasi ki matangda Assam ki mahimasing ki mantri Ranus Beguna social media ki kuthangda phongdokladuna ngasi gunorsop ki result lauthokpa siga mari leinana Rajya Sarkar ki Arohan scheme ki makhada mahiroi 14,400 tablet kusinagani hairi loinana haukiba chahi ki kunorsopta A+ phangkiba school 13,500 da certificate ka loinana lupa 15,000 ki sale ki manasu pigani. Result ki damak official gunorsop ki portal la changlaga dice code ki matengna mahiroi sing score card amade school ki report card yengba yaragani. Handak class 11 ki chahi ki parikha da wahangche leak oikiba thodok amari leinana parikha pangthokpada aranba thodok sing thokhanba thingnanaba matung tabada pangthokadaba parikha singda Assam Education Department na parikha chathabagi thawongda cheksil thawrang kya paikhatkre. Hiramasi ki matangda mahima singgi mantri na ngarang jemsakation numita hai cheksil thawrang hengananabagi damakta wahangche sing adu manak nakpa police station da thamgani aduga parikha ki numitta school singda pusingani hairi. Mars ki tang kunmathoi da wahangche leak oikiba aduga mari leinana private school 15 ki mathakta disciplinary action lokhatki. Adumoinamak Assam State School Education Board na Mars ki tang kunmari dagina kunmapan phawba class 11 ki parikha pumnamak cancel tawkibaga loinana lemhauriba parikha si karma matamda pangthokkodori haiba kangnaba khanghandabana mahiroi singda awaba kaya mayokna le. Mars ki kunithoi dagi lamang naruraba W Bacha Singha ngarang Mars ki kuntarukta Kasar Lamar Gram dagi tekta kaidana phangle. Ngasi 26th March 2025 ngasi ayukta
Madam Rameshwari Posangbangi Mankiba Ibungu Pange Habiki Pau Tajabadagi, Damdagi, Madugi, Pangakibasi, Kamana Pangano, Ibunja Kamana Tinabano, Kamana Pangano, Kanai Thori, Pankino, Haimatanshi, Madam Samdapna, Haibina Vidamata, Damdan Shingari. Aigi Bungasi, Tankuni Toidagi Mangi Bani, Ado Wakansi Nungaitana Cochena, go Titi, the police fire, Idana Kotana Taubasida. Ngasi ayukse khanghaudana aingonda aigi inaw aigi FB da Facebook da khangnaba inaw sin aingonda ayung anta se aingonda phone tawbire do aise thabak ayuki thabak kan kallingai tanja dine do ahumlak tawrakpasi de aina chenjalaga phone je paru matamda mana iche smai mai tawna iche gi ibung ama mange do maming se sini chumbra khotbra akhoi lamagram da smai tawna phangdana yum mamana kano tawna thammi do aigi da mu purake tawri na haibasi ge ai je harau man gi dana mana de mahara ko laire haibade de aina inaw sida haire aigi ibung do Fajana Kausan Bidana, Fajana, Tauna Tambira Moduga, Koisodana, Loba Laxa again, at the Maitodana, Ado Mayam, Tauzal, the Guinipuna Maxi, Mayamna, Mediada, Kogi, Cachar Diary, Cachar Live, Lakhipuronline, Adagidi Maru, Ina, especially Aigi Waza, Gunadon, Manasu Aigi, Bunjeti, in a Mating Pangi, hiding island and Ozabo in a Tamoy saying the Tagat from Dokjari, as he. Aigi kari haiduna aigi koktak tagi alumbo port amane thangda kibagum nane aigi wakhanse sukimatik nungai thamoi se makala minga sidi ibung do phangjabadagi di asi punamak se mayam gi thaujal dagi ni mayamna aine ibung se mangre haina media da phongdok matamna mayamna ibung gi damakta isor da nibi da na tek ta kaidana phangbo oyu haidana mayamna haibirakpa mayam do mayam gi support mayam do aduna ngasi aigi ibung se tek ta kaidana phangjabane do mayam bune han aine ikopno dana khurumjari Taminasi, Habi. Smile to Bani, Kakase, a quick kungi member, na phone to Rockpani, a quick uncle in law, the Tokchom, Raza booming in a Panjarabado, Maka, a quick Kuboka, Pausipirapade, Hojiki, a quick uncle in law, Siga, father in law, Sigata Uraga, members in the low Wachalure, low Wachalaga. Ngahak potale khoi khura chawai gi jum chiga potha hala matung da khoi jum da pore poraga aina chiche chiga information da tawre phone taw na khona taw bode chiche oi su lo balai khoi da Manipur gi amata ngairaba kanglei yelho ari sinai sindam sangi sangaba gi thorom pangthokre ngarang jumsa kisha numit uripok achom leikai lane number 6 ta leiriba sindam sangasi Lakhidrabi Khaidemongbi Tampak Lema State Awardee Manipur Buning Singbo ina sakibani Committee of Implementing PMAY amasung mahaki mungi sel gi matengna sakiba sindam sangasi Taurangbam Indrajit Maitai Caretaker Corporator IMC Ward number 6 na sangaki Sangabagi Thoramda RK Sanahan Bilaima President Kil Kangjam Radha Kumar IAS Dr. Ningtho Khomjam Ranjana Former Director ICM Impal Dr. Kharibam Somorendra Retired Director ICM Guwahati Loinana Monasri Maibam Thokchom Jogin Rajit Makhon Manimong Saba Akham Langol Advisor Siko Khaidem Tarubilaima Birjit Taurangbam Amadi Samom Tomba Singha President Committee of Implementing Nachingba Sagnaraba Miyo Kyana Thoromasida Sarukjaki Tarahumdoi Suba Tripura Bidhan Sabha gi Taret Suba Mifam Haukre Lisingani Kunmanga Kuntaruk Sel Tumgi Chahi gi Budget Su Summit Taukraba Matung Budget Mifam Asi April gi Tang Amada Loisingani Hairi Budget Nainaba Sida Wahai Wata Phongthok Nakibada Masagi Jat Masana Takcharabani Haiba Wafam Daki Mai Hauduna Ngarang Tripura Bidhan Sabha Mifam da Umkhanaba Thokre Thaudokasina Numit Humni Chupna Opposition Party amasung Treasurer Bench Anina Amana Amabu Hunaduna Lau Khongnaduna Mifamadu Charang Nabathoki
बजेट की मतंगदा नैनबदा अपोजिशन की नेता जितेंद्र चौधरी अमसुंग मिनिस्टर रतनलाल नाथ अनी की मरक्ता मरै येनबदगी हेंदोक्तुना चे चांग लंगनबन चिंगबा असेंबली की रूल्स की वांगमदा हौनदब थोंग कया सुथोखरे हाइरी ओपोजिशन की नेताना मसागी जात मसाना ताकचरे हाइना मिनिस्टर न फोंखिबो वाफम अदुगी मथक्ता मै हौदुना सीपीएम की एमएलए सिंगना पेंदब फोंथोखि मसुंग मिफम अदु वॉकआउट तौखि मसिदा स्पीकर की थवंग बसु पेंदब फोंदोक्लदुना बजेट सेशन की लेमहौरिबा नुमितसु बॉयकॉट तौरे हाइना लाउथोखि हाइना अगरतलादगी फंगबा पावसिन हाइरे Assam University Badminton Club na silangtuna ahanba Open Prize Money Badminton Tournament Smart Season 1 mai pangna pangthokre Mars ki tangkuni thoidegina kunmari phauba Assam University silchar gi Netaji Mukta Manch ta pangthokkiba sanaba sida International National State amadi District level ki sanaroi chamaga yankai humdoina saruk jakhe Men's Open Singles ta Bonep Sinha na champion aduga Omorjyoti Sinha na runners up takhe Women Open Singles ta Upasana Das na champion aduga Rudra Nisur na runners up takhe Chahi tara manga makhagi boys single da TH Bisal Singha na champion aduga Ed Dinesh Singha na runners up takhe Chahi tara manga makhagi girls single da H Sneha Singha na champion aduga Anushka Sinha na runners up takhe Nupagi Open Doubles da Bonep Sinha amasung Abhishek Datta na champion aduga Y Amrit Kanta Singha amasung Jaithoiba Meisnam na runners up takhe Nupi ki Open Doubles da Upasana Das amasung H Sneha Singha na champion aduga Harshita Thakuria amasung Rudra Nisuna runners up takhe Super Veterans Doubles Nupa gita Somitra Das amasung Rajendra Prasad Singha na champion aduga Kartik Das amasung Somendra Chakraborty na runners up takhe Veterans Doubles Nupa gi chahi nipu manga gi mathakida Palab Kanti Das amasung Amor Jyoti Bhattacharya na champion aduga Jagat Jyoti Rajkumar amasung Rajendra Sinha na runners up takhe Akhanaba mana singda Best Emerging Player Nupa gida Sibans Rao Nupi gida Ritisha Saha Best Player da Sujusa Raja Basumatari amasung Best Dedicated Sports Person oina H Nishan Singha yaukhe Panbayai tournament asi Assam University Sports Board ki Director Professor M Tineswari Devi DSA Badminton Coach Sri Rahul De amadi Sri Suman Gupta Branch Manager Eco Bank na hudokhi Manamatum yenthokpagi thoromda University asigi Vice Chancellor Professor Rajiv Mohan Pant na mithunglen oibikhi aduga loinana masak nabe miyoi sing faculty members sing amasung university gi official sing na thoromasida saruk jakhi Dr Laljo President AUBC na miyamutaram na okhi aduga K Anand Kumar Singha General Secretary Assam University Badminton Club na tournament asigi nungi oiba warol thamki matungda Dr Saurabh De Vice President AUBC na thagatwai phongdokhi thoramda Anupam De Manjit Singha H Nishan Singha Harshita Thakuria Rajiv Singha amadi Sri Amit na chingbana manalan thokpa amadi loisin thoramadu da saruk jakhi Energy Healing Center Rongpurda computer gi matena anauba madi ariba anaba singbo alayu khangdokpuna dayenba hausare computer gi matena makal makagi anaba singi report lokthokpuna haksangi awatpa machal kaya menkanaba amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupi gi laina sing e watpa angang khawgi laina angang odaba nupa singi phambi shonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chippa spondylitis thai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chimba gi laina sina chingba layang da yaragani loinana matam sanga hu chemba hidak charakpadagi side effect amadi ida hu chemba toxin leirakpa e watpa gi anaba koktanaba amadi steam bath ki kudong saba lejare silchar Rongpur part 2 bi stone crusher manakta leiba energy healing center da masimak gengsimbirabu mangjongna appointment ki damak mobile number 9395732456 number asida call to bilakna bakhangajari Khanganjaba ma Infinity Knowledge Center Lakhipur Khunongna Mahiroi Singi Tamak Nungairaba Paujel ama puduna lakchari
Jawahar Navodaya Vidyalaya amadi Sainik School tamnabagi entrance loinana sarkar ki thabak changbagi parikha gi damak center asina athuba matamda coaching haujaragani loinana class 4 dagina class 12 fawbagi mahiroi singi general maths advanced maths general science amasung grammar tambagi anoba batch su haujaragani mamang thabadasu SSC GD amadi ADRE gi parikha singdasu Infinity Knowledge Center asina mai pakna candidate kya su puthokre mahiroi singna admission gi akupa marol gi damak sar technician gi mobile number 7002554061 number asida pau phaunabiyo aroibata maroiba pau amukhanna Priya Bidumukhi amasung Monindro yauba sepak takraw World Cup Bharat ki contingent po Prime Minister na thagatba phongdokre Manipur ki sagnai rabi usu sanaroi Naurem Rosibinada DSP Sports ke appointment letter khusinakre handakta Assam ki mahisang singda tangkak ahum thongna pangthokiba gunorsop ki result ngasi haidoklagani Kanglai Yellow Ari Sinai Sindam Sangi Sangabagi thoram pangthokre Masagi Zat Masana Takjarabani haiba wafamdagi Tripura Vidhan Sabha da ngarang charang na thokre amasung Assam University Badminton Club na silangduna ahanba badminton tournament Smash Season 1 mai pakna pakthokre Lakhipuronline YouTube channel gi pau sandok jaba ngasigi wenadi matang asidaloi jare